MAKLANG TUREL asi Imphal West Jilla gi Kangchup Chingdagi haurakpa TUREL amani. TUREL asi chahi chuppa ising marang kaina sienba TUREL ama oirammi. Adubu TUREL asi gi haurakpa moiriba Kangchup Ching amadi akoibada leiriba singda uwa paktaknana yanthat khibana maram oiraga Kangchup Ching sang parengda leiramba lok kaya mangkhibadagi TUREL asi gi iselda ahongba kaya lakli. Hojikti TUREL asi kumbi kalen naiba TUREL ama oirakle. आकाशवाणी इम्फाल की पाउकांगबुना लेप्तना संदोकलिबा थौरम होंगलक्लिबा अयिंग-अशागी खल्दा मणिपुर की 10 सुबह तांककता ngasi पुदुना लाक्सरी माकलंग तुरेल अमसुंग फयेंग खुल MAKLANG TUREL asigi nak yatta laiba miyoi singna ising ka hena sizinakibadagi TUREL gi phibam sokchilakhiba natte. Phayeng da seliba MAKLANG TUREL asi Kangchup Chiru Reserve Forest dagi chentharakpa lok kayadagi chentharakpa isingna punsinduna semmani. Chentharakliba lok sing morphologically third order stream ni haurakpham asi yamna pikpa mafam amadagini. TUREL asida ising kangtharakpagi maram asigi matangda Manipur University gi Geography Department ki Professor Khundrakpam Pradip Kumar na Akashvani Imphal gi paukangbuda asumna phongdokli. Mamami matamda 1970 adaidudadi sigi jaga si hoigi dense mixed jungle laina reserve forest oina fazana intact adumba lerumba forest makhalamani aduna adum forest makhalduda ki genderokpa magi water retention capacity si yam phajana lerungani adu forest gi magi vegetation cover si handagraba matungda di jaga si apikpa mafam ama oibani na source of water si leraktaba haiba turen sina fourth order gumba fifth order gumba turen nama oram taragati ngasagi ising si khara makhai adum leramba su yai nambul turen da ising kangasu khara leiba Imphal turen da kangasu khara leiba adumai leramba su yai adubu siti third order khakti stream ni na ngasagi kanghiu matamda ngasagi magi source tagi na magi destiny turen si aroiba jaga sida leiriba distance su yam teli aduna ngasagi ising kanghiu matamda forest laitaba natraga vegetation cover handagi badagi hoigi off season da dry oibasi adum masana oibun thokpa pot amdi oire. Phayeng gi ising water scarcity gi matangda yam concern orisi Kangchup Chiru Reserve Forest ki masina ngasagi forest leiringai matamdadi ngasagi nong taw matamda ising du hoina infiltration rate wangbanina ngasagi mafamduda water reservoir ama soidan lerungani aduna leptana ising marang kaina phangamgani adubu hajikti vegetation singdu loin kokthokrabanina adagi hajik ikuidana khogi environment and climate change gi kangpuna su afforestation program ama lokhatle hai adugi matamdu kharadi adum changini ising akhoigi retention capacity maintain tobasi matam khara adum changini sigi forest si khoi revive tawragadi ising si adum hanagi mongda adum khara makai pura perennial flow mang natragasu ising ya ayam matamda lebamdi thokpani. TUREL kanglakpada lamnaki sa usektasu akaiba kaya piri loinana TUREL gi masang aduda leiba nak yatta horiba pambi singdasu saitheng piri. Masigi matakta leinungde ising tungbagi sang hanthahali leinungde ising lerektaba matamda leimai kanglai masiga iroinana nungsana leimaida phuba matamda nungsagi maisa hena puthokpagi maram oirei. Nungsagi maisa helakpada Aying-Ashagi Khalda amuke hena saitheng piri. TUREL ama kangkibada miyoibana numit khudingi changba ising phangnaba honabada nongma sinlangduna upai ama tawduna honarabasu lisang sitna ising marang kaina phanghanaba honabagi tangai fadaba lakli. MAKLANG TUREL asi karamna maming thonkibano haibagi matangda sarangthem bor manina iba lamit londa asumna phongdoklami. Matamduda thangnaba laibak Myanmar daki lakpa miyoy amana isingda hai ama tawtharakpaduda mahakna kumtharaga khunki. Miyamna hai adu kadawaidagi khunmano hain hangbada mahakna makhoigi londa maknamdagini haiki. Makhoigi marolda mak haibasi hai adubuni aduga nam haibasina isingbuni.
lon khara thairaga hojikki mirolna maklang haina khangnakibani. Amaromda M. Gaurachandrana iba lamitlongi matung inna lairema taretna mapa ibungo tauroinai buthirakpada mapa ibungo tauroinai gi masak mamai makna leirammi. Masak makle haiduna maklang kaukibani hairi. Kangchup chingdol asi samudra imaidagi meter lising ani chani wangliba kangchup ki chingdolda Manipur gi oina chahi amagi oina ihan hanma nong chui. Kangchup ki singkhongda leiriba Imphal West jila gi manung chanba Phayeng khungangdasu ahanba nong asi chui. Manipur da suriba nong asi South West monsoon na purakpa nong ni. Samudra imaidagi meter lising ama amadi masigi mathakta leiba mafam singda ecological profile thak wangna lei. Manipur tampaki mafam sing asi samudra imaidagi meter 783 wangba mafam da leibana masida khundariba miyoi sing asi mahusana lamit tumit ki phibam da yengbada singi mini haina longnei. Masi samudra imaidagi meter 900 gi mathakta leiba mafam oibadagini. More amadi None jila asi samudra imaidagi meter 900 gi makhada lei. Kangchup chingsang da horiba u pambi singna nongi ising khara makhaidi u marana phajinduna leinung da thammi. U pambina leinung da leiba ising sizinaduna makhoi gi hingnabagi pambai oi. Leinung da senba ising u pambina supsillaba matung ahenba ising asi underground discharge oina thoraklaga lokchapta natural spring loki ising oina chenthai. Chenthariba loki ising kayana pat turel na singba ising gi tungpham da pulli. Loki ising kangmana maram oiraga Manipur da sialiba turel kaya kumbi kalen naina chiali. Masigi manungda maklang turel su amani. Maklang turel asi hojikti kumbi kalen naiba turel ama oiraklei. Loinana singkhong da leiba khul singda isingi awaba thengnarakle. Maklang turel gi nakyata tariba khul singi manungda Imphal West jila gi manung channa leiba Phayeng khul su amani. Khul asi kangchup chingi singkhong da leiba khul amani. Ing sok lising ama samapun humpu adwaida Phayeng gi akoibada leiba singsang parengda lok humpu mari leirammi. Adumakpu ing sok lising ani taranithoida Directorate of Environment and Climate Change na thigatlubada lok taruk khaktamak ngairamki. Phayeng khul phaurga cheliba maklang turel asi sahi chuppa ising thanna chelambadu hojikti kumbi kalen naiba turel ama oire. Phibam asida section haudrabadi turel asiga saktam manglakpa yana leiri. Turel da ising chendaba matamda turel asigi nakyata leiriba khulsingda leinungi ising underground water level hanthakiduna sabgi sang hengalakli. Khungang amagi akoibada senba turel ama kanglakpada khunja kaya khudong thiba nanglagani haina khanglakpadagi Environment and Climate Change Bibhagna khungang asida ising marang kaina phangnaba pambai thirakki. Phayengi khunja sing u yokpagi chanabi mapung phana leiramba u kanbada thawai yawba amadi u yokpagi phurup semduna leiramba thengnarakki. Khunja singna singkhongda leiba umang ama mapung phana yokhatlamba su thengnarakki. Phayengi anakpa sing K. Phijawalbu Bibhag asina adopt tawraba matung K. Phijawal amadi akoibada leiba singilam hectare marifuda u chara thaba hauki. Ing sok lisingani tarani pandagi lisingani kun phawbugi manungda champra amadi uhai panba pambi sing thaki. Pambi sing asi marang kaina hauraba matungda usek khongba makhol tarakpa horakki. Loinana lok kharada ising chenthaba horakpadagi Phayeng khulda community pond pukri asoba ama tawduna khunja singda chahi chuppa thakna chanaba ising piba hauki. Laibak lehau phahanbada ising changi ising yokpada umang changi laibak lehau lehenanaba umang samgatpa madi ising yokpagi thabak thoram kaya environment bibhagna khungang asida paikhatki. Khungang asi isingi awaba nanglabanina law singubada changba ising marang kaina phanglaktabadagi khungang asida leiriba lawmi singbu climate resilient farming gi training piki. Matamga chanaba mahi marong thaba yumda laibak lehau phananaba har amadi vermi compost na singba semba tambiki. Laibak lehau lehenanaba canal, tank, check dam amadi makhal kayagi canal sembagi thabak chathaki. Phayeng hairiba khungang asi singkhongda leiba khungang amani. Khungang asi sahardagi panglap laptaba amadi khungangi haurakpamsu oi. Naha singna sahargi chanabi kaya amada wakhalon thamli. Sandan lambidasu ahongba kaya purakningbagi wakhalon thamli. Adumakpu khungang asida khundariba ahlon singnadi thainagi chanabi amadi lausingna khungang asida sakhotpa purakani haina thajanari. Inkhol amada lukha kom thamba inkolgi akoibada wapal thambagi chanabisu adumak leiri. Ahlon amadi naha singi marakta wakhalon khenarakpana law singubagi lamda
Honglakliba Aying-Ashagi Khalda piba saitheng thengnanaba hotnabada ingsok 2010 phawbada khunjasingda leiramba hotnaba amadi innovation puthokpagi sang hantharakli ahal amasung nahasingi marakta khenaba wakalon lakpagum tawriba si thengnaduna nahasingna ahalon singdagi chanabi amadi makhoigi loksing gyan sing loksinduna maihurol-dagi chatharakpa chana kanglon sing yokhatuna thambana tungi mirolda mahausana piba khudol sing marang kaina phanghanba ngamgani haina thajanari khul asi mahausana umanga sagonaduna lakli phayengi khunjasingna umangdagi misu laisu punna horkhibani haina thajanari khunjasingna umanga sagonaduna lakliba sigi matangda phayeng khuldagi ningthokjam susilna hai phayeng khulgi umangda laisang ahum lei laisang sing asida kaubru soraren amasung loijing laisang sing latli umang lai latpagi chanabi asina hojikki matamdasu mioibaga umanga hena naksina hannabagi masak ama oiri Phayengi khunja ama leitaba matamda mahak leikhidre haina longnade anobu punsi mapok ama hawi haina longnai Phayengi khunja ama siba matamda mahakna siba numit aduda umangda satuna thauram ama pangthoi umangda pangthokpa natki oiba thauram asigi matangda ningthokjam susilna asumna phongdokli khoigi phayengi oina chanavida siba matamda khoigidi siba haina lawde nauna angang ama olaga poga sakhiba haina longnai koina siba numitugi numita mama amana pukta napuba gumaina mama amagi angang ama semba saraga ma phanik setani phanik setlaga manungdi yongani angang ama saraga aduga changani angang saba igi manungdi siriba midugi posasa yaugani aduga pura mai saru amuta puraga to mi amagi pura angang ama yaugum semaga chalaga umang manungsida loima tawdene umanga sagona dene umang manungdi changaga magi tawraga magi khone lufu phumba gain hainai to phumba sida mama amadagi tawna pokpunina angang ama phungdu yawba sara mamaduna angang pokko taibangda popu mana cha mana poga labakta phummaga koina nauna poga laramlen chakhiba haina launai koina siba nuaitaba hadi lana hanbagi wakhalon leite nuaite tubu magi sigibadu adomda laude nauna punsi anawon poga chakhiba haina lawi aduga mana siraba matung anauba sagaigi igi siraktingedi mana dum mangdu sangani anauba kanagumba magi imungi sagaigi sirakpa matamda ma amuk lairamlenda chakani ma lairamlenda chatna nabai damangta koina umangsida thawni tharam magi nungayai kona palunaba nunga ingna chikna leirunaba lairamlenda chak thagani aduga ma amuk chakani lehu lakadoriba miduna amuk lehugani mangsida Phayengda umanglai harauba umang ngakpagi chanabi lerakli adubu matam amada khungang asida school sananaba umangdagi u yanbagi ayaba piraba matung uwa kaya yanthatki u yanbagi thabak tawriba khunja kharana makhoi gi oijaba thiraga u ka hena yanthatkibadagi phayeng khulasida Aying-Ashagi Khalda kaitharakpana khunja sing ana ayek yauna khudong chadaba kaya mayoknaki matamdudagi hauna naha singna nahongnana u thaduna u yokpagi achobu thodang lawba horakki Mioi taramathoina semba committee amana umang yokhatpagi thabak asi ingsok 1970 adwaidagi yengsinba horakki phayeng apunba umang committee kauba voluntary organization ama lingkhatki khunja singna umang yokhatnabagi pandamda lup asina khungang asida uwa thaba madi yokhatpagi thabak chathabaga loinana u yanba madi sa tanbadasu athingba thamki aduna hojik khungang asi uwa marang kaina hoba umang leiba khungang ama oire loinana umang asigi akoiba mafamsingda haikol laikol amadi park na singba semgatuna lam koiba sigi pungning singsinba mafam amasu oiba ngamlei hiram asigi matangda phayeng khulgi u yokhatpada achobu thodang lawriba lup phayeng apunba umang committee gi hanagi president angom jitian na hai mioi humpuna saba umang committee asi sahi ani gi thau punai sahi ani hek loibaga pauthang chatlaba matung mifam ama pangthoklaga magi singlupki miosing pullaga anuba committee ama semi committee asina atopa thangnaba khulna u yandanaba khunjasingda chattuna khangalli karigumba u yanba tarabadi fine lobug chanabi su thammi loinana umang asi maihau langpoktagi ngakthoknanaba committee asina chahi khudingi October thada tongan ba mairam semi masigi matangda angom jitianna Akashbani Imphal-gi paukangbuda asumna paudam lakli paipugi haktaktagi yamna ngalingai matam
ꯍꯥꯏꯗꯤ ꯃꯇꯝꯗꯨꯗꯗꯤ ꯀꯝꯃꯤꯇꯤ ꯍꯥꯏꯁꯦ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯎꯃꯪꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯒꯤ ꯊꯧꯔꯝ ꯇꯧꯕꯤꯔꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯍꯥꯏꯗꯤ ꯈꯨꯜꯂꯥꯛꯄ ꯂꯣꯂꯥꯛꯄꯁꯤꯡꯗꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯥꯛꯄ ꯃꯇꯝ ꯑꯃꯈꯛ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯄꯔꯝꯄꯔꯥꯗꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯂꯥꯛꯑꯝꯕ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯎꯃꯪꯁꯤꯗꯒꯤ ꯍꯥꯟꯅꯗꯤ ꯎꯀꯥꯏ ꯂꯥꯡꯒꯣꯜ ꯍꯥꯏꯕ ꯑꯃ ꯂꯩ ꯂꯧꯁꯤꯡ ꯎꯔꯤꯉꯩ ꯃꯇꯝꯗ ꯃꯦꯆꯤꯜꯒꯤ ꯄꯋꯥꯔ ꯅꯠꯇ꯭ꯔꯤꯉꯩꯗ ꯁꯟꯒꯤ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯗ ꯎꯃꯪꯗꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯎꯀꯥꯏ ꯂꯥꯡꯒꯣꯜꯒꯨꯝꯕꯗꯨꯗꯤ ꯑꯗꯨꯝ ꯈꯨꯟꯗꯒꯤ ꯅꯤꯖꯕ ꯑꯗꯨꯒꯨꯝꯕꯗꯤ ꯄꯤꯕ ꯅꯠꯇꯕꯤꯗ ꯇꯣꯉꯥꯟꯅ ꯇꯣꯈꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯎꯃꯪ ꯀꯃꯤꯇꯤꯁꯤ ꯈꯪꯍꯟꯗꯕꯤꯗ ꯂꯣꯟꯅ ꯊꯨꯞꯅ ꯆꯜꯂꯝ ꯇꯥꯔꯒꯗꯤ ꯃꯤ ꯑꯃꯗ ꯐꯥꯏꯜ ꯑꯣꯏꯅ ꯂꯨꯄꯥ 5,000 ꯐꯥꯏꯜ ꯇꯧꯋꯦꯕ ꯎ ꯑꯍꯤꯡꯕ ꯑꯃ ꯍꯦꯛ ꯌꯥꯜꯂꯝꯕꯗ ꯑꯆꯪꯕ ꯑꯃ ꯀꯔꯤꯒꯨꯝꯕ ꯎꯃꯪꯁꯤꯗꯒꯤ ꯑꯀꯪꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯀꯪꯕ ꯍꯥꯏꯕꯁꯤ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗ ꯑꯀꯪꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯎꯃꯪ ꯍꯥꯏꯗꯤ ꯅꯨꯄꯥꯅ ꯁꯤꯡ ꯆꯟꯕꯗꯤ ꯈꯔ ꯋꯥꯏꯜ ꯑꯣꯏꯌꯦꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯆꯜꯂꯦꯕ ꯅꯨꯄꯤꯅ ꯆꯟꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯄꯨꯔꯛꯏꯕꯒꯤ ꯆꯥꯡꯗꯨꯗ ꯂꯨꯄꯥ 10,000 ꯂꯧꯔꯒ ꯑꯗꯨꯅ ꯈꯨꯟꯒꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯁꯤ ꯐꯟ ꯑꯣꯏꯌꯦꯕ ꯐꯌꯦꯡ ꯈꯨꯜ ꯑꯁꯤꯗ ꯎꯃꯪ ꯌꯣꯛꯈꯠꯄꯒꯤ ꯆꯠꯅꯕꯤ ꯂꯩꯔꯕꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡꯗ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯁꯤꯟꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯎꯃꯪ ꯄꯥꯛꯁꯟꯅ ꯀꯣꯛꯊꯣꯛꯈꯤꯕꯗꯒꯤ ꯃꯥꯛꯂꯪ ꯇꯨꯔꯦꯜ ꯏꯁꯤꯡ ꯀꯪꯂꯛꯂꯦ ꯑꯃꯗꯤ ꯆꯤꯡꯊꯛꯇ ꯂꯩꯕ ꯍꯪꯉꯣꯏꯄꯥꯠ ꯁꯨꯗꯣꯡꯂꯣꯛꯅꯆꯤꯡꯕ ꯏꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯀꯌꯥ ꯃꯥꯡꯁꯤꯜꯂꯛꯂꯦ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯔꯛꯇꯕꯗꯒꯤ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯑꯄꯟꯕ ꯀꯌꯥ ꯄꯤꯔꯛꯂꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯧꯎ ꯁꯤꯡꯎꯕꯗ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯔꯛꯄꯅ ꯅꯣꯡ ꯇꯥꯕ ꯊꯦꯡꯕ ꯑꯃꯗꯤ ꯅꯣꯡ ꯆꯨꯔꯣꯏꯗꯕ ꯃꯇꯝꯗ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯂꯧ ꯁꯥꯠꯄ ꯑꯃꯗꯤ ꯂꯧ ꯂꯣꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯟ ꯊꯥꯗ ꯅꯣꯡ ꯆꯨꯔꯝꯕꯗꯨ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯊꯥ ꯑꯃ ꯊꯦꯡꯊꯅ ꯅꯣꯡ ꯆꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯌꯦꯡ ꯈꯨꯜꯒꯤ ꯏꯃꯨꯡ 100 ꯂꯧꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯟꯕ ꯉꯝꯈꯤꯗꯦ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯆꯨꯗꯕ ꯑꯃꯗꯤ ꯃꯇꯝ ꯆꯥꯗꯅ ꯅꯣꯡ ꯆꯨꯔꯛꯄꯅ ꯂꯧ ꯄꯥꯟꯕ ꯑꯃꯁꯨꯡ ꯂꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯧꯃꯤꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯆꯛꯄ ꯐꯌꯦꯡ ꯁꯦꯝꯒꯠꯄ ꯂꯨꯞꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯡꯊꯧꯖꯝ ꯁꯨꯅꯤꯜꯅ ꯍꯥꯏ ꯐꯌꯦꯡꯒꯤ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯂꯥꯏꯃꯦꯠ ꯔꯦꯖꯤꯂꯦꯟꯠ ꯑꯣꯏꯕ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯒꯨꯍꯥ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯏꯁꯤꯡ ꯌꯣꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡ ꯁꯦꯝꯒꯠꯇꯨꯅ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯧꯖꯝ ꯁꯨꯅꯤꯜꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯃꯣꯏꯗꯧꯕ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯔꯒ ꯂꯥꯛꯀꯗꯕ ꯄꯣꯠ ꯑꯃꯅꯤꯅ ꯑꯩꯈꯣꯏꯅ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏ ꯍꯣꯡꯗꯣꯛꯑꯀꯥꯟꯗ ꯍꯥꯟꯅꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗꯨ ꯍꯣꯡꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯁ꯭ꯀꯤꯜ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯎꯔꯝꯃꯤꯕ ꯀ꯭ꯔꯣꯞ ꯚꯦꯔꯥꯏꯇꯤꯁ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯇꯧꯕꯁꯤꯗ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯗꯥꯞ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯚꯦꯔꯥꯏꯇꯤꯁꯤꯡ ꯈꯜꯂꯀꯥꯟꯗ ꯂꯧꯃꯤꯁꯤꯡꯅꯁꯨ ꯊꯥꯅꯤꯡꯉꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯂꯧ ꯎꯕ ꯍꯥꯏꯕ ꯑꯁꯤ ꯏꯁꯤꯡ ꯌꯥꯎꯗꯕ ꯌꯥꯗꯦ ꯅꯣꯡ ꯆꯨꯔꯛꯄ ꯈꯛꯇ ꯉꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯧ ꯎꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯣꯜ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯏꯔꯦ ꯒꯃꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ ꯃꯇꯝꯗ ꯇꯥꯔꯛꯏꯕ ꯅꯣꯡꯁꯤꯡꯁꯦ ꯀꯃꯥꯏꯅ ꯍꯥꯔꯚꯦꯁꯇꯤꯡ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯂꯣꯛꯁꯟꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯂꯥꯛꯏꯕ ꯏꯁꯤꯡꯁꯤꯡꯁꯤꯗ ꯇꯨꯡꯁꯤꯜꯂꯒ ꯊꯝꯍꯧꯔꯀꯥꯟꯗ ꯒꯨꯍꯥꯒꯨꯝꯕ ꯊꯝꯍꯧꯔꯀꯥꯟꯗ ꯏꯁꯤꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯤꯒꯦꯁꯟꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯍꯤꯁꯤꯡꯗ ꯂꯧꯃꯤꯁꯤꯡꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯈꯔꯗꯤ ꯃꯤꯅꯤꯃꯥꯏꯁ ꯇꯧꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯌꯥꯟꯊꯠꯄꯒꯤ ꯆꯥꯡꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯀꯦꯠꯁꯃꯦꯟ ꯑꯦꯔꯤꯌꯥ ꯇꯨꯔꯦꯟꯁꯤꯡꯅ ꯆꯦꯜꯂꯤꯕ ꯁꯤꯡꯒꯤꯗ ꯑꯩꯈꯣꯏ ꯎ ꯋꯥꯁꯤ ꯌꯥꯟꯊꯠꯄꯤꯗꯕ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯀꯥꯟꯗ ꯀꯦꯠꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯦ ꯌꯥꯔꯤꯕ ꯃꯈꯩꯒꯤ ꯎꯃꯪ ꯑꯣꯏꯍꯟꯕꯤꯔꯒꯗꯤ ꯂꯧꯃꯤꯁꯤꯡꯅ ꯇꯨꯡ ꯀꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯋꯥꯕꯁꯤꯗꯒꯤ ꯈꯔꯗꯤ ꯑꯗꯨꯝ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤꯅ ꯈꯜꯂꯦ ꯐꯌꯦꯡ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧꯖꯝ ꯇꯣꯌꯥꯏꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯗ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔ ꯗꯔꯕꯥꯔꯅ ꯆꯛꯄ ꯐꯌꯦꯡ ꯈꯨꯜꯗ ꯄꯤꯔꯝꯕ ꯍꯪꯉꯣꯏ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯟꯗꯥꯕ ꯍꯧꯔꯛꯄꯗ ꯎꯃꯪ ꯀꯣꯛꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯪꯉꯣꯏ ꯄꯥꯠ ꯑꯁꯤ ꯀꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯌꯦꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝ ꯈꯔꯗꯤ ꯁꯨꯗꯣꯡꯂꯣꯛꯇꯒꯤ ꯏꯁꯤꯡ ꯂꯅꯥꯏ ꯄꯥꯏꯞ ꯇꯤꯡꯗꯨꯅ ꯆꯥꯅꯔꯤ ꯍꯥꯏꯔꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯐꯌꯦꯡꯒꯤ ꯈꯨꯟꯖꯥ ꯈꯔꯗꯤ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯏꯁꯤꯡꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯏꯁꯤꯡ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯤ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧꯖꯝ ꯇꯣꯌꯥꯏꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯁꯤꯒꯤ ꯈꯨꯜꯂꯤꯕꯨ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯎꯌꯣꯛꯁꯤꯒ ꯅꯛꯅꯕꯗ ꯍꯪꯉꯣꯏ ꯄꯥꯠ ꯂꯩ
hangoi pasisu hanadi isingsi marang kaina lerame nong sing chubanina hauiti hangoi pasisu ising leitre aduga adugi mathakta leiriba singdu so u marang kaina hodre adu mathakta khoine ugri masaga da leiriba singsi chakpanu bai chingaina haidaba mafamne si so uwa hormane adu hauji uwa hodre adu hauji uja koi hodramina hauji ai singsa adugi matek ase ai environment si agai bulakre ai ni oiba uyok sidagi hena atay famda u si leitre sigia koibada ai phayeng khum natraga koibada leiriba kangbu singsiga u si thajana mu government ko samna chaji lagai si mase ai environment si amutang kanba ambra si yengni hangoi ba si mase 1932 da darbar na ai pai pusing da piramana sigi area se darbar na piram hoisho adu gi record lai asi dagina hangoi pa si palang turing jawam dagina adagi makhadana aro nunglo adagi dongchuptana par adagi nungpoktana khasena darbarna pirame asi sha tanaba adagi khoi tanaba adagi san yognaba singchanaba ipanaba phayeng khongoina piramane adu bahujai khoi ipai pusi siramadu khongdadra hauji kuki-singna khonda leitadra leiramane adu hauji kuki-sing jadakki matangsida loina chenkha adu chenkibadena hauji ai khoi somado hauji high court case amata uraga ai khoi se adugi darbana piramdudi ase supreme court su pakpu yade na haibo matai adu nai khoi ase high court oina to theng to ge nai khoi leiri kho hauji se khoi chapu phayeng khul se dai limung khudi maksi sentumgi awaba mayam mayok narabane na hui ki singsi lanai kai da leibigi awaba mayok nabane na sarkarna khoi gi ase kaujup line da cheliba khoi gi shorok se cheliba pipeline su ge khoi phayeng khul da pipe ma pujin biraga Manipur government na prepared oil ba so mase yari ngai masi gi khangam si la piyo hajani ye khoi phayeng khul se singsi adu gi matik ware marum no awa marum nai khoi prepared oil so mai jo prepared dong khudi gi prepared to ga to di adam prepared to ga thega mai thali adu singsi jo prepared oil to ga khoi yari ba khai di Manipur government na masida thawang to bi hojari Aying-Ashagi Khal kairakpamadi kalenda nungsa ka hena sabana maram oiraga phayeng khulda leiba ising tungpham khongbalna chingba kaya kangduna leiba thengnare lobukta low udaba matamda enchang napi tharaga khunja singna sandan lambi oiramba adusu hojikti ising marang kaina phangdabadagi makhoigi sandan lambi da chauna saitheng pibada natana sa san loiba madi atai thabak thoram singda akaiba kaya pirakli Amaromda lamdam atuda leiriba yum kai amadi akoibagi pibam lu nana thamnana bohanabadasu masina khudong chadaba kaya mayokna halli hiram masigi matangda phayeng gram panchayat ki haujik pradhan oiribi angom samasakhina akasbani Imphal gi paukangbuda asumna hai climate change sila amina phayeng da hana akhoina khang padai bauta ising kharaga chelamba akhoi yumgi nakanda leiba dagidi atai lambi sorok keno da leiba ising jingi pukang kangaga ising je pura chendabagi mawongda tawba matam phau yawe daidi kitang nong suba matam dana khara chenba adumai taroga tawe aduga akhoi gi handak tasu low singje ising phangdadana udabasu mayam ama yaune aduga insang na pi labukta khamena sinba thaba adagi hangam thaba adagi thapi thaba hawai thaba sumba mana masing akhoi gi labukta thanariba mana masing puthoiba keno singse lawmi singse haitare na sigumba jisu ising phangdrabani na ngasai insang na pi singse tharoga ising pi na bokhotnabada moiso aduke matik awabam oidana yamna awaba mayoknarga magi senthok lambido hana sum leirambadagi sahi gi oina climate change sum laksalabani na nongju dong matamda nongju dren sa dong matam sadramnina adugumbagi insang na pi koibasingdasu yamna hengon koisaba misingdasu yam ware aduga ok yen sasan loiba kangudasu ngasai ising je leiringai di khoi yumda okon amada ok mari manga loiba lei tara kun loiba lei adumai tawsi pollution thokpagi keno jibokta ising yaudragadi yam chang jang wang na yam helineba kaigena ok mati phaijan bagai ka tawbudu ngasai ising je marang kaigadi ok loiba miduna sengdok khotokpa adugumba tawraga masana na thammakanda ngotlan loidoini yumgi akoibagi fibamje adugumbagi kudong thibasu mayam ama lei ising phangdabasida
adagi yumda nupi mana nongmata sizinariba isingsi ising thongba adagidi chanabadi tangai padana thaknabagumbaduti ising phangde hairagasu dukandagi leiba ising kanodagi leiba adum yare aduga akhogi phi suba kolik phengba adagi ana yaubagi फिजे हम का है ना इसिंग संग ना सीजना बाद अदुगुम बसुले अदगी अंगांग नुबी सेन बसे नुतिगी फीसु दबा यादब नते अदगी स्कूल अंगांगी चटपगी यूनिफॉर्म करेगरा असुगुम बसे तौबा अदुगुम बगी वारे अदगी दी कार वास्ता कोई हाना गाड़ी सामगा कार वास्ता और सेन तालम मीदु ngसागी इसिंग जे फंगक्त्रबनिना इसिंग गी अवाब से लेरमनिना माना इसिंग लेरगा गाड़ी सामबदुदी पसादो मंगोंदा लेमहौद्रमनिना अदुमाइना अदुगी सेंदालम बिदुरसु यामना अकाइबा अदुमाइना पीबसु अखोइना अदुम थेंगनै अदुम उइ हाइतारे मियोइब खुनाइन हिंगनब होनबदा मालेमदा लेंगली पालेब जीवमदी मालेमगी अकोइबबु योमसिल्लिबा एटमॉस्फियर गी मतेंग यामना चंगइ हाइबसी खक काउरोइदबनी मणिपुर असि लैहाउ लैब लमनी नोंग यामना ताब मफमनी उमंग कोकथोक्रे हाइदुना उ मरंग काइना थाबगी थबक चथबदा सेल यामना तिंगदबगी सरुक चिंग अमदी तमदा मतोमता हौगच्चरकपा उ पाम्बिसिंग ngakpi senbirabadi matam amada mangkhiba umang kaya nahongnana sengwatpa ngamgani u haurakpaga yanthatpagi changa kai hena khenarakpadagi umang kokthokpagi sang asum henkhibana Aying-Ashagi Khalda achouba akaiba ama lakhibani isingi awaba thengnanaba ising thoi haiba lokna singba mafam singda low usindaba amadi loki ising chenthapa mapada sambal khaduna koisilaba matung lok amadi lokchap yokhatpa tangai phadre matang asida Akashbani Imphal pau kangbuna leptana sandukliba thauram Honglakliba Aying-Ashagi Khalda Manipur gi tara suba tangkakta MAKLANG TUREL AMASUNG PHAYENG KHUL loijare thauram asigi aiba Khangembam James thauram puthokpa Thokchom Jogendrajit lanthok sakiba Ngangom Kiran